ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ Kurumjari, Times of Manipur News yang beri singbu kumantam jentan na taram lokjari, hojing miyam da pau sandong na pijari. Leibak asi saukhat maikai de kumang sausi libra natraga, maning halibra haibadu, nainaba matam oire. Nunggi juki wakalon chen bamioi sing wakal taba matam oire haina, Chief Minister N. Virena haikre. Ngasi kaibi sanapata leiba Yaivilen Children Home da pangthokpa home masigi kontra taruk lak suba kumon palan thoromda atoi bamitung lengi oiba warolda wafamasi fongdokibani. Ngarang khak pochangbam upokpida thokiba Thoaningdaba Togdok Adugi Matang the Paladuna, Chief Minister na Asigumba, Nungi Juki Wakalon Chen Bamioi Kanglup Kara Ladiba Asi, Atubamatam da Semdokomatok Tai. Hosiki Mirol Asida, Lining Lisset Tage, Laptorpagi Natraga, Mioiba Ama Oibigi, Minungsi Walakpadagi Oigani Kale. Masi Atubamatam da Sendok Trabadi, Manipur Asi, no Monomagilek Hatarkani Haiki. Karazino Soibama delay. Yam talent the lawyer, Koigi the lady, but talent city. Oh. Innovative ideas. Bharat the Pichibi the labor, Zati Kudimaka compete over Madu Magi brain. Ideas. Low in I could lay. The Pana Draganupi immoral Tabatorame. Madu Fazana Paraga Pulista. I am Matung in a Sinavi. Madunata had to wow on Hopselaga. Had to Quigi Yam the barbaric over Nungi Jukit. Wakalgumma could the labor, don't know what Mi khar dani loina dante masi sum tho hog Thoramasi gamari lenana mioi bamagi khwaidagi asoba thodang asi mioi bamagi mateng pangbani masida ahan oiraba mioi kyana asigumba yamna singthaningai oiraba home ama sahi kuntra truk supna chalairamba asi yamna pungning thoganingai ni lenga ki maikedige home asigi fangba yaba kana basing fanghana ba honagani haina thajaba peki remind to ningsang ba ma tawjara kani ne tawdia da maramdi government priority basis the thabuk tor pon hujikti mathang yaringa yakoi field the implement tawna bohonare adun aphaba sigi ahansing kharasina yamna commitment amaga loina kathoga tawri bose akoi mayam sangthalaga mating pangaga isa singse semba mi wahenba khoi gi thongni Thoramadu da wangang laduna Consumer Affairs Food and Public Distribution Minister Karam Shyamna mioi bamada leiriba wakhal loksing sing asi afabamong da sizinarabadi mioi ba amagi punsida mai pakpa soidrabani home asida leiriba angang sing asi fazana semgalaga tungda lusingba oirapasu yabana angang sing semgatnaba home asige awarapa amadi home asi fagathanaba honabada mahaki maikedege angamba mateng tawgani haike mioi ba akoi se aina khalliba wakhalon aina tawriba thabak aina phangiba gyan madugi niti niyom do sumna salakan dadi mathanda dum lakchaba pot amakhakne ado aina hauraiba punsidugya mari leinana aigi lamsat sajat wakhalon miyeng lairik laisu moral thaksi khasi mapung phana aikoi sahi tarani pangi mamangda tambal loisan bataragadi kanau maungi mateng pangra kanau maungi manakta leiraga su aigi punsi sembadadi irai laina thokba potne Agriculture ki puthok marang kaina putholaba matamda state asigi sanmilonda asoba mateng ama oigedori bane haina Agriculture Minister V Hankhaliana fongdokre wafam asing asi numit marini chupna sathagadaba State Agricultural Fair hogdokpagi thoromda fongdokibane State Agricultural Management and Extension Training Institute Sametina Department of Agriculture ka pulaga shinba Agricultural Fair hogdokpagi thoromaduda Veterinary Director H. Sauba Amadi Agriculture ki Commissioner M. Joy Susaruyake Ministry of Agriculture and Farmers Welfare Government of India ki minyang makhada pangthokpa fair aduda KBK Imphal East KVK Imphal West ICAR Central Agricultural University Horticulture Veterinary Private Entrepreneurs sing amadi Department ki scheme kya gi stall sing fair aduda hangli chorangna stall nifuni thorom hangba fair adu hangdokpaga mari lenena minister na lusingduna stall sing koina satuna yengshin ki Agriculture Minister V Hankhaliana haikibada Samitina mapung oina silaga pangtholiba fair asina lomi singda asoba kanaba amana piri masina makhoina puthokchaba polam sing miyamda khanghanbada asoba mateng ama oiragani amoromda agriculture gi lamda sizinaba machinery singsu miyamda uhanba ngamlagani sarkar asina agriculture da ahenba mityeng changduna chawkhatpa mipan tangdaba honari handak
थोकिबा इकंगना सोखलबा लौफमसिंगदा अतोपा मही मरोंग थानबा थोरांग पाइखatले मसिदा नतना सेंटर की टीम अमसु लाक्तुना यंगसिनख्रे हानादगी पुथोकपा फौगी सांग हंदक्ति खरा मखै हंथबा याबगी फिबमदा लेरिबसी कोकनबा होनरि हाइखि Manipur haibase ekoi gi economy se agriculture da lebani agriculture gi farmers sing se boost up to matamda ekoi Manipur gi economy se boost up to rakadabani na it is very encouraging and I appreciate the work done by the farmers and the institutions KVK cow ICR gi institutions sing na makhal tongan ba technology so to rakpada aduga SMAM gi makhada makhal tongan ba latest models agriculture implementing se yamna encouraging ore ekoi Manipur sida sigi implementing aduga technology sing sijinama matamda ekoi agriculture gi pothok se 2022 phawbada ekoi gi agriculture pothok se double up toba yanana gi pandam ni haina haijage इम्फाल की तोान तोान मफम मरीद सेमगलिबा फूड ब्रिज सही असगी डिसेंबर था फाउगी मनुंगदा साब लोइसिलगने हाइना वर्क्स मिनिस्टर टीएच बिश्वजिन थाजब पीख्रे वफम असे इम्फाल के कलापाट के मनिंग थंग सरुक जॉनसन हायर सेकेंडरी स्कूल की ममांग सारिबा फूड ब्रिज के हौजिक ओइरिबा फिबम असी यंगसिनबा लाखिबा वर्क्स मिनिस्टर टीएच बिश्वजिन पाउमिसिंग हाइखिबने माना हाइखे मियामना लंबी चथोक चसिंदा हेना खुदोंग साननबा इम्फाल मनुंगदा फूड ब्रिज साबगे थोरांग असी लैंगांगना पाइखटपने मथंग थादा बीटी रोड अमदी कंगलागी मनिंगदा सारिबा फूड ब्रिज अनि असि हाना लोइसिंदुना मियामदा सिनरगनी लेमहौरिबसिंग डिसेंबर थाव फाउगी मनुंगदा लोइसिनगनी मदुदा नतना इम्फाल मनुंगदा रिंग रोड सेमनबा थौरांग लोखटपा लोइरे हाइखे हौखिबा नुमित खरनिगी ममांगदा मोरे पुलिस स्टेशन के नोंगचुप थंगबा सेक्पल मनाक्ता बोम अमा पोखाइख्रबा मतुंग ngarang numidangsu मोरे वार्ड नंबर 8 के मोरे सेंट जॉर्ज हाई स्कूल अमदी SIB ऑफिस क्वार्टर अनि की मरकता लैबा लंबी की नाकंदा सखंगदबसिंगना बोम अमा अमुक पोखाइहलमले बोम असि मोरे पुलिस के सेक्पल मनाक्ता पोखाइखिबा अदुगा मानबगी खुदम खरा फंखि बोम पोखाइबगी थौदोक असिदा मिय अमता असोपनदि यावखिदे बोम पोखाइबगी पाव फंगबदा मफम अदुदा मोरे पुलिस के ASP KH Robinson SDPO कमांडो OC हेमसान अमदी निफुमदोय सुबा असम राइफल्स के कमांडेंट सुमित सुद यावना हक्थेंगना यंगसिनखि मदुदा मफम मदुदगे बोम मदुबु पैकिंग तौरपदा सिजिनबा प्लास्टिक मसेट मकाई खरा रिकवर तौखिबा नतना थोइदोकपा अहनबा मसाकसिंग फंखिदे नाकलमरोमदा मसखंगदबसिंगना मोरेगी तोआन तोआन मफम अनिदा बोम पोखायलंबगी थौदोक लेखरबा मतुंग ngasi Indo Myanmar border ge aronba lambi singda Assam Rifles na akanba section thorong lokhatkhre ngasi ayuk angan badagi horaga tongan tongan ba border ge aronba lambi singda Assam Rifles na mikup na home sing na ngak senbagi thabak sathaki amadi lambi asida lakiba miyai singda frisking checking tongduna verification sathaki adubu gate number 1 amadi gate number 2 dadi mahok sagum sathok sasinda athingba lekhide Indo Myanmar border town oiriva Moreda tha sigi mangada More police station manakta aduga tha sigi taretana St George High School amadi SIB office compound manakta sakhangdaba singna bom pokayan bagi thongong adubu Hill Tribal Council Morena akan mamongda yaningda phongdorokli HTC ge chorol aduna makha taribadi santi oina leiriba More town da pamdabu thodok matungda amuk hana thonbiganu hairakli Chereksida ngarang numidang pung taret makharom taba matamda Tengnopol district ke masi police station gi manung chanba Tolen Kungi labuk amada bom pokhai thokdok tamiyai ama sire laikhidraba me adu Churachandpur gi Tuinom village tagi AM Atimin kawi miyai kharana labukta mai thaba matamda khanghudana bom adu pokhairakibani hairi paugi maraktan aten babrem tang nojari Welcome to Times of Manipur. This is Haripriya Chongrang giving you news in Hana na fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhuji ana chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla
Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India FAME 2 certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available, financed by HDFC Bank. For details, please contact Okinawa Scooters Showroom, Wangni Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87877-23780. Break matungda makhataba pau pizare. Mahatma Gandhi ki chamaga yankhai suba mapo kumonga mari lena nanga sinungthil moregi Galgam Langtol Playground da Sankalp Yatra Thorom hogdokre. BJP Manipur State Unit ki President KHS Bhavananda Saru Yaki Bagal Lena More Manung de Riva Tuan Balambi sing the plastic bottle amadi atay amot akai sembagi thavak sathaduna. Ima Kondong Larembi Harau Bung Fauba Rally Setke. Thoromasiga Mari Lena Fangthokiba Sankalp Yatra ge Mifam da BJP Manipur State Unit ki President su Oiriva MP Ketrimim Bhavanandana. Gandhi na Pamjaramba Levak Asibu. Lu Nana Thamba Ahingsa da Thazaba Aikoi Amatani Haiba Wakalon Galolena Apunba Bharat Amagi Mangla Nadu Aikoi Khudimagna Nahunana Nainaba Mathoktai Haike. Mahatma Gandhi na akhoi Bharat se British ki maiki digi ning tamba phangna bona ba matam ji rei sida mana akhoi Play Mayama season magna non-cooperation movement ahimsa adegi Mayama season movement Mayama my partner no hona bada adu ngasi je kamai tor ke da akoi na ma na season ni ba mayam gi marak chirei sida ngasi Bharat ning tam balai bak chahi hundra marfu sugraga su Bharat se akoi apamba akoi ama oi da bodong na sum to gi phap da sum leiba Meragi Tarani Panba Lepapok Numit Tarik Nifanda, Mera Hok Somaga Mari Lenena, Jingmai Fog like and Lupna Sinduna, Jingmi Tami Pot Lan Bagi Thoram among Hangangi, Hana Jingmai da Leva, Mikolok da Pangtokre. Tormaduda MP Arkeranjan, Langthaval Kopungi Kulakpa, Goldai Mai, Moirang Chow Kabui, Pungam Village Ki Kulakpa, Wongongnam, Horam, Korak Maringi Kulakpa PH, Laivulna Saruyaki, Amadi. Malem gi honglak liba inga sagi khal khrada oiribasu kanbang ngamlabadi haiduna usara kyam su thake thormadu da saru yakiba MP RK Ranjana mamang thakta gi pangthoktuna lakpa thoram kya ngasi gi mirolna kaukthopugum tawrure maram asina ngasi gi mirol asibu nungsi sanana amata oina punsinabagi wakhalonda puariga sagona ralgaba thom kaya asi pangthokuni haike Thasigi ahumgi ayupung anirom taba matamda rims casualty da ECG ki technician oiba TS Surasna line balak pisun matagi sahi tarani thoi khakta ngai ribi nupi masamabu nupi oibigi ikai khunaba mahangifigi thodok adugi matangda sem kiba je sinanga se Manipur ki chief minister da dabi mari yauba memorandum ama patient krai tungda Manipur press club ta pangthokiba paumi singa unaba amada JSC ki convener Konsam Rasna ngasi chief minister da patient kiba memorandum ase numit kuntrani gi manungda thabakta onthorkadabane Maduna Travadi, Miam Galonena, Makal Makaki Kongjang Sangsin Karani Haiki. Ana lying from Moriba, like from Gumba, I did Narga Parakani and Asad of Jeriba Mapa Maduda, Adumba, lying from Natavida, Miharpagi, Adumba, Yam Tukuchanga, wherever Tam Tirba, Tawunga Dumase, Mamang the Karakan Sataran when you have a condition Nabale, Maduakona, Matung the Satarakani have to and Tazi. Aduna, Masi Amora Manipur the talk Tanaba, dreams that talk Tanaba, a quick Kudimona, one of the Manipur section Kudimona, a quick Ditelominacy, Haidonasu,
ai thamjari honorable CM gi side gi akoi de piriba ultimatum asi athuba matam gi manungda pirakani habigi thajaba lai kariba pirak tragadi akoi makhan tongan ba makhan gi khongjang Manipur gi civil society ka ga loina akoi yamna tamthiba habidi rims thingjalakpa yai adigi ini masjid hindoktra toba hostan thingjalakpa yai maruina rims akoi target tawgani aduna masida akoi miyamna khudimang sojo pinabiu रिम्स हॉस्पिटल द लायंग लापी सही तरानीथोय खक्त ngairi nupi masa amabu nupi oibigi ikai khumnaba manghalli haibage maralda pulisna faduna leiriba kaisamthongdagi ts suras ngasi serap court ta leiba special court foxho da puthoklaba matung court na makhatana numit mangani police custody remand pikre Moirang manung da cheliba e-rickshaw singi register kakthalo haina takhiladuna Moirang amasung masigi akoibeda cheliba passenger puba diesel auto Tata Magic Tata Aris singi oiba loop 16 gi thomi sing ngarang Moirang da leiba assistant registrar cooperative society ARCS ki office thomjin krai Khongjang adu da saru yakiba United Diesel Auto Rickshaw Owners and Driver Association ki general secretary Maibana Sangchiliba Khongjang asi Moirang amasung akoibeda leiriba Khungang singda passenger service toriba tuan ba loop 16 Moirang area da service toriba e-rickshaw sing asigi nauna register toriba adu kakthana ba sangsin bani hariba e-rickshaw ge anuba loop asi sahi asigi January thada register toragani hairakpadagi loop 16 asina athingba thamduna lakibani adubu ikuidana Manipur government ke athingba leina e-rickshaw ge loop asi Moirang da leiriba assistant registrar cooperative society ge office asida register tawduna leirambani maramaduna tha asigi tara fawbigi manungda e-rickshaw ge registrar asi mari lainaba authority na mideng changbiduna kakthappiyu karigumba kakthaba tarbadi mathang numitage makhal makha kya ge akanba khongjang sangsinaba sem saba loire haike ba ama laina hairiba registrar si tawrambani hairiba tingba sigi register tawramba e-rickshaw sigi mayokta aikoi association traum doina nasi khongjang nasi changsalapani mari lainaba authority na registrar office na hairiba e-rickshaw ge registrar si date aikoi laiba tang tara pausigi manungsida karigumba registrar si kakthapidaba amasung thingjan kidaba thoklagati khongjang kaya changsanduna aikoi balgumba strike kumba kaya chathagani amasung masigi apa phattapuna ma se lairiba registrar tawbiramiba registrar office na daita pubigadabani haibasi aikoi ngasi media gi thongda Khongjang aduda Moirang da service toriba e-rickshaw ge loop All Manipur City Block e-rickshaw Development Cooperative Society Limited ke register kakthalo haiba khalau kyasu lauke amaromda ARCS office ge fangba pawgi matungina register ek ki matungina hairiba loop asigi tawpham thokpa sing haibadi mari leinaba authority singdage no objection certificate na singba se sang suna yawba maramna hairiba loop asigi register asi office asida tawkibani hairi Manglam chatage pangthoktuna lakpa kwaktan bagi thoram ngase palace compound da leiba masalema school da sana konung amadi miyam puna pangthokre nat ke oiba lining laison galoina na pangthokiba thoram aduda saruk yakiba Manipur gi ningthau laisem sana jawbana kwaktan bahaiba thoram asi lai haktaktage hauna thajana bagi matungina sahi amagi manungda lebak asida lakadaba awana fataba punamak asi ngakthokuna amadi ngakthoknaba pangthokpa thoramni Maihoroldige ipai puna thambiramlaba leibaki tangai fadraba thoramni khalaga miyamna saruk yabiduna ngasigi inkhalakliba nahasingda tunggi oiba wakhalon asi khanghanaba leibak miyamna mateng pangbiu haike siga sigumba ekoi sana konung namasung leibak miyam ga loirana pangthok jerba thoramase leibak ki yaifhanaba ado leibak ki phataba punama ado ngakthoga yamna tangdu leitaba ekoi santi leiba chawkhatpa nungaiba aduga leiminariba kanglo purpunama ase akhoi tongan ba lining laison chatpa mai tongan thajanaba leiba mayam se akhoi amatoina pungning amatoina wakhal amatoina akhoi leibak sida nungaina santi oina ingna singa leiba yana ba dumaina pangthokpa aduga lai gi thorom amani aduna masi punamak se akhoi punamangna saruga bam thoi hadana yabiraga hen mapung phan biraga sugumba ipai puna thambiramba akhoi gi tanglaba meragi kwaktan raiba thorom se matam leiba khibikta masi muttanaba adu masi hen masi wahan dokse akhoi gi khunai sida akhoi piba ngamnabado leibak miyam punamangna akhoi gi kari haiba tare saru gabidana masi mapung phan biu aduga tungi mirol dasu masi gi nunggi oba wakhalol se khanghan bada leibak miyam mateng pangbiu haiba wafam se
sana konungi maikaidagi amasung ai isagi maikaidagi leibak miyamda akhoi masi appeal tawjari ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯗ ꯀꯩꯂꯥꯛꯄ ꯑꯁꯤꯅ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯄꯥꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯤꯡꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯝꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯄꯤꯕꯤꯔꯝꯃꯤ ngarang jiri turelda takibadagi thiba khangdana lerakhiba jiribamgi kalinadagi L jerigi haksang ngasisu National Disaster Response Force NDRF Guwahati amadi jiri police ke kangbuna akan mongda thiba humbagi thabak sathari ngasi ayuk pung 9 minute 15 taba matamda NDRF Guwahati ge ahanba battalion ge inspector Balkishan alusingba member tarani thoina saba kangbu ama jiribamda thunglakhi aduga ayuk pung 9 minute 35 taba matamda NDRF amadi jiri police ki team yauna thiba humbagi thabak adu hongkhibani Jiribamgi DC Mayang Lambam Rajkumar Su Thodok Thokom aduda laktuni yengchilamki Amaromda ngasi ayuk Jiri Turelda Jiribam Police Station da Constable oina leiba mioi amage asiba haksang phanglai asiba haksang asi Jiribamgi Kalinagar da leiba Moirangthem Bikarjit Sahi Kunithoi gini haira police da gi phangba paw amana haire asiba haksang asi Jirigat Police na Baiboni area da thengnarakibani hairiba mioi asi mayumda hanjilakta banumit ahum sure police na lokhalaba matung asiba haksang adu Silchar Medical College da postmortem gidamak thakre haire Manfact hek sembadage chanaduna lakhiba chana kangun gi matungina akhanaba General Council gi meeting ngarang pangthokhibaga loinana permanent structure semkhibaga loinana anti CAB movement hena kansinaba lepna khre haina Manfact ke cherola man hairakli Cherola aduna makha taribadi lengak asigi chief minister gi fam munabagi damak tha ahum hena ihau sogatuna Delhi da camp tawba ngamliba adugum CAB gi damak tasu Delhi da camp tawduna center gi lusingba singda CAB chatnaba yaroi haina taksin biu madu oirabadi minister amadi MLA sing halakpada miyamna lei pareng hungtuna oknaba sem saduna leiramge hairakli Jiribam Imphal Jiri Lambi Paringda All Jiribam Road Transport Drivers Union Drivers Singdagi Namduna Sel Khaiva Leite Drivers Singi Sakothorang Paikhan Apgidamak Lambi Paring Asida Cheliba Drivers Singna contribution amadi donation toramba lei ngasi fawbada Drivers Singi Yaifanaba Thabak Tawduna Lakli Haina All Jiribam Road Transport Drivers Union na Hairakli Union Asina Thadorpa Cherola man Haire Driver Welfare Association Haina Ming Thonjelaga Miyai Kharana Masagi Kanaba Thiba amadi Lana Uhnaba Thawong Sathabadagi Hainabi Matungda Tawbiganu Hairakli Humpumari Raksuba Wildlife Week Celebration Lisingani Taraman gi thoram loikibaga Divisional Forest Office Thawal gi DFO L Debla gi minyang makhada Thawal amasung Kaksing District ta chathakiba drive ta usek fanaba thaklamba lang kya fagat khrai hiramasiga mari lenana Thawal Range ki RO S Samungongna ngasi angan ba ayukta gi hongduna Kaksing amasung Thawal Range ki staff singna chathakiba drive aduda Lauksipata gi usek lang taruk amadi Thawal Moijing Patagi usek lang ahum rom Lokhatle Hariduna, Makatana DFO Thawal gi minyang makada drive asi chathakigani haike. Nakalamuromda lamgi usek singbu lang thatun amadi hu thaduna faba hatpa tawbiganu. Miyamnasu Forest Department ta mateng pangbiu hariduna DFO Thawal gi manung chanba area da lairiba lamsingda usek lang thakpa hu thaduna usek fabada atingba thamle. Karigumba thengnarabadi ain gi oiba matik saba thabak lokhatkani haike. Achi habidi tangpan hatara 2009 gi Thawal Forest Division ni makhada leiba lamching sida ujek lang thapa hu haduna ujek phaba punamak sida bi thunne Paugi maraktan aten babrem thangalong minese Red Shopper, an online store based on indigenous food items. Iramdam gi oiba chanaba potlamsing online da Red Shopper gi khuthang da line phangpigani. Delivers to all over India. Yamna thuba matamda delivery gi khudong chaba su fangbigani. Delhi gi oinadi iramdam gi oiba mana masing sing su fangbigani. Masida sunatana same day delivery gi khudong chaba su pijari. Available for both Android and iOS. Get 20% off on your first order. Download now for free. Red Shopper. Get local. Diwali amasung Ningol Jacobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari
Hꯧzik leiriba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara leizai loinana madik charaba servicing center su leizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break matungda makada pa pawmong pijari. Army Recruitment Office Rangapahar gi menya makada Manipur pumbigi oina thasigi taradagi taranipan fawba luang sangmam da leiriba luang popa cricket stadium da pangthokadaba Army Recruitment Rally gi damak sem saba punamak loire haina Imphal East ke Additional Deputy Commissioner Samin Ahmed Shahana phongdokre ngasi stadium asida pangthokiba pawgi mifam amada mahangna makha taaduna Army Recruitment asigi damak Deputy Commissioner na chairlogduna mifam ahumlak pangthokiba leikre Candidate single leifam safam ising maising amadi mapanifam thopam gidamak PhD amadi Assam Rifles ki maikaidagi pigani Candidate single leifam oigadoriba mafam singda fogging na chingba hayang kapthoklagani Recruitment asigi damak chawrangna candidate lishing taramathoi henbana register tawrakhi maramaduna recruitment asi kanglu manga thongna khaidoktuna pangthokani hareduna tha asigi taradana Chandel Jiribam Kaksing Kangjom Amadi Chenapati District ge lakpa candidate Lisinganiga Chani Nipan ge recruitment pangthokani thasigi taramathoidana Bisnupur Kangpokpi amadi Technopol District ge lakpa candidate Lisinganiga Chamaga Humudra Mapan ge recruitment tawgani thasigi taranithoidana Churachandpur None Fairjol Ukhrul amadi Tamenglong District ge lakadoriba candidate Lisinganiga Chani Taranipan ge recruitment tawgani thasigi tarahumdoidana Thobal District ge candidate Lisinganiga Chani Taramapan ge recruitment tawgani aduga Imphal East amadi Imphal West ge lakpa candidate Lisinganiga Chani ge sukna mapan ge recruitment tawgani masida changadaba medical team ge oina Imphal East ge chief medical officer amadi health services na pigani loinana food security ge maikaidagi stall singda fangliba chana thangnaba polam sing yengsingani loinana stadium asige kha thangba amadi nongpok thangmada leiriba community hall singda station tawgani haikhe Our Pradhan Desh Luang Sangbam Cricket Ground President and Secretary whoever the Laikai people Moigi support Yaudragati Okuna Tori with Habakse Amata Mai Pakte Adana Mam Hena Cooperation PBU Paugi mifamadu da saru yakiba recruiting officer Sanjib Malik na handak pangtokadariba recruitment asui Manipur khaktagini awang nongpoki oinadi army pharma ama nurse assistant gi oina Assam da sahi asigi December thada pangthoklagani haikhe There is no specific number as such. These vacancies in fact I must do mention that we have a very huge number than compared to the last time. It's almost like doubled. See, these things are classified because we keep getting these inputs from the army headquarters. They may not be able to specify that, but compared to the rally that we had last year in Churachandpur, the vacancies are almost this time double. So we do expect a good response from the candidates, and more so I would also appeal those who have actually passed after this thing, they should pay more attention to the written examination part, because that is where the kids actually lose out and they're not able to pass. So they need to pay attention after clearing. You have a clear cut 1 month, they should study hard in that duration. Thasigi numidangi pung taraga makhairom taba matamda Hanjabam Prem Kumar amasung Hanjabam Binotani gi yumda punba mandopta sakangnaba singna bom pokhairambi thong adu coordinating body khuraina yaningda phongdokpa loinana lewang masa taraba thong ni harakli Coordinating body Kuraina Tadrok Pasero Lamana Makata Raduna, Sataram Liva Tong Adu, Lamdamasigi Praza Miambo, Fong Nasinavani, Karimaram Gidama Kanana Tong Adu, Sataram Bano Haivadu, Atuba the Singapore O'Herkli. Kumza Lishingani Taradagi, Lishingani Taratred Fawada, MOBC Department of Fikat Kiva Tavak Singh, Tizinava Sem Kiva Special Investigation Team SIT, Legang Nasel Kia Piduna, Lake Ravara Haivagi, Chineva Leire. Mahiro Yamadi, Lyra Miamgi from Tokpa, Kudong Savasing, Fangandana Leire. Hiramashida, Lengakna, Lokotfam Tokpa Tabak Lokotrabadi, Kongjang Kasang Siligani Haina, MMWOG Working President, SK Wazit Sahan Haikre. Ngasi Hata Daleva, MMWOG Maya Lushing the Pangtoki Paugi Mipamada, Mahana Makata Raduna. Hoki Basahida, Lengakna SIT Semduna Miamgi, Matkrava Skim Singi, Matangda, Mara Lairava Officer Sing, Putokani Haramba, Sahi Ama, Farak Lava Fauba, Putokungam the Basi Libak Tivani. Niamgi Wang with the Tabak Toramba Mia Sing, Atubamatamda Fagatuna, Maralgi Matungina, Cherak Pigabani Haike.
MOBC department ase प्रजा मयाम की लाइरब मयाम की अमसुंग महिरोय क्या की हक फंगहनबदा ngasi की लेंगा सिना सु असोब थौदांग लहन जानिंगी करिगुंबा मसी थौसादना तुमिन लेथोखिबा तारदी मणिपुर मुस्लिम वेलफेयर ऑर्गेनाइजेशन ना ममांग संगिबा खोंजंग सिंगगी हेन नाकन बा खोंजंग चंगसिनदुना चपचाबा अखोई स्टेप अमा अखोई लोखनबगी सेम साबा लोइजरे ngarang maibam kabui khulda Jonathan Pamei masamak amade imung manunggi miyoi singda khut tharamba amade potsai kya amangata tholambagi mayokta Romai Christian Advocacy Council RCSC ge Pastor Reverend Jaujian Gangmaina penaba phongdokrai ngasi langol tarungda pangthokiba pawgi mifam amada Reverend Jaujian Gangmaina nauna semkiba nambol kabui kendra Customary Protection Committee NKK CPC na Christian community ki laifambu amangata tholamba freedom of religion bu khongau no kiba asi yamna ikainingai ni mioi bagi punsi fawba mangba yaba thabak asi akan bamong da yaning de hareduna Jonathan bu khulda amuk lehanbiu matampumada security mang kiba potsagi mamal amadi asopan nang kiba mioi sing aduge compensation pigadabani amadi thoktok adubu thokhan kiba mioi singi mathakta matik saba ain gi oiba cherak piu haina mari leinaba authority singi pungning chingsin ke. Yesterday, Jonathan and family has been driven out from the village. Aside from destroying their dwelling place, and also they destroyed the house of worship. So it is our demand that this Jonathan family should be immediately allowed to resettle at their home, in their house. All those culprits, including those individuals and committees involved in yesterday's crime. And this should be, and this is our demands. And if this is not done, we will go forward and do the needful, and we will go to the court of the law, and we want the law of the land to handle the course. Nakalamadong dangarang Nambol Police Station ki manung chanba maibam kawi khulda leiba Jonathan Pamei kauba mioi ama Christianity chali haibigidama khulda ki tanthopire haiduna social media da sandokkiba wafam adu yimpham yaudabani haina maibam kawi khulgi khulakpagi yumda pangthokkiba pawgi mifam amada khulasugi pakang fangi thomi ama oiriba Pamei gangam lungna haikre mangna makha taraduna Jonathan Pamei asi maibam khulda yanakhiba amagi matungina saidangduna lerakibani Mangna Kulasida Lakiba Matamda Kulasiki Chana Kangon Punamak Ngang Nasakani Hani Yanake. Mahak Kulasiki Lazariba Chana Kangon Kia Amabu, Tugaira Padage, Mahaku Kulasida Laitana Bamadi Kulasi Tadokuna Chatkina Haikibane. Mangna Christianity Chatli Haiduna Kuldagi Tantokunate. Mangna Tokiba Aran Batabakaya Amagi Matang the Su Kulgi Taubaina Waris Hananaba Karakana Kauke Adubu. Mangna anti-social oiba loop singa loktunaraga khunja singda kihan khangan bagi thabak kya chathake masibangna kulgi maikai August 15 da khulasi thadoktuna chatkina ba khangan kebane masigi matung tarakpada ngarang Jonathan gi kangbu amade khunja singna ningai sangdana ba thokibane Ojik Jonathan hariba magi hek pominaba machanupi gi nupa se Nagaland gini maming na home kawi na home hai se Indonesian IM gi kedar amani hai ma se Koi kundi isu sida Jonathan ga mag nupis na na home Indonesian gi kedar sida mana phone moi imong na phone tau raga na home sina koi kun gi thobaida Indonesian gi letter hetta je mathare hariba letter hetta iriba maron di aji kun sida Jonathan koi imong bu Christian oibgi tanthokpani habdo tanthokpa yaroi nungsi chanana nei hingmin na lemina gdo bini habe moroni irai du bokhoi khundi moida Christian ni haba moida inthokeba leite khonadi adu bu moi si mathakda moi Indonesian gi moi na hom hasna khoi ithakte yamna threaten tore be maramdi noi gi khungi member gi mi maching ka thagalo khoi mathadigi na nungmai kap tharani halani haba threaten tore plus moi Jonathan khoi imung na leba mi no mada kun thra dum gathering tole moi na khoi gi chathok chin tobam tamde ki hali khoi throbam tamde khoi nungmai mayam du puthoro nungmai jo chi thamudobni nungmai to khoi kapdobni haba myam wa se khoi bu ta na ba na mon threaten harassment myam hu tore si myam se BCBR Social Development Foundation ki makhada leiba bioscience ke anoba website www.bioscience.org.in ngasi NG Bogendra MCS na hongdokre
ngasi kongba laisram lekai da leiba East Garden gi conference hall da pangthokpa thoram aduda Bioscience ki board of director Dr. A. Robinson amade atai board ki member sing su saruk yaki Bioscience ki staff sing amade mahiroi kya su saruk yaki ba thoram aduda lising ani taramapan gi oina Bioscience achiever sing da khudolpot sing su piki thoram adu gi matang da Bioscience ki director Dr. A. Robinson na makha taraduna tuan ba entrance exam sing da mai pak laba mahiroi nifu gi mathakta Bioscience na puthokre anoba website asina Bioscience na piri ba khudong saba sing miam da khangan bangam lagani haike ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯥꯛꯑ ꯃꯇꯨꯡꯗ ꯐꯤꯅꯤꯁꯤꯡ ꯁ꯭ꯀꯨꯜ ꯑꯣꯏꯅ ꯄꯣꯂꯤꯁ ꯇꯧꯅꯕ ꯑꯉꯥꯡ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡꯗ ꯐꯦꯁ ꯇꯧꯕ ꯉꯝꯅꯕ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯦꯜ ꯁ꯭ꯀꯤꯜꯗ ꯗꯦꯕꯂꯞ ꯇꯧꯕ ꯉꯝꯅꯕ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ CSR ꯅꯦꯠꯀꯤ ꯑꯗꯒꯤ JRF ꯀꯣꯆꯤꯡ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯟꯗꯤꯡ ꯌꯦꯡꯉꯛꯄꯅꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯒꯤ ꯁꯦꯠꯑꯞ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯕ ꯗꯤꯁꯀꯁꯟ ꯇꯧꯅꯕ ꯔꯨꯝꯒꯨꯝꯕ ꯑꯗꯨꯝꯕ ꯁꯦꯝꯃꯛꯅꯕ ꯑꯩꯈꯣꯏꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯖꯕꯅꯦꯕ Manipur lenga ki forest loishangna Imphal East ki Singkhai Sing Reserve Forest area da lanai mioi singna niyom kaina lam khopsin ba amade yum kai sajin ba sei takthokna ba khangan khibata natna niyom gi wangmada thabak torambadage sokos notice fangkhraba mioi singna pamdaba thodok sing thoktriai da masa masa na khangna mafam adudage hongdokina wa Eastern Sporting Association top awang lekaina appeal tawrukli Anganwadi workers and helpers amadi mini workers singdagi LIC policy gi mingda ICDS ki project official kharana union gi mioi kharaga manaraga shell kakpi gi thong ama lisang sina satharli ba si mari leinaba singna athubada mideng changbiyo haina the Anganwadi workers and helpers union Manipur gi cherolamana hairagli cheroladuna makha taribade Anganwadi workers and helpers amadi mini workers singi phangpham thokpa khudong saba singsu niyam chumna phanganbiyo hairagli Private School Development Council Thawal lingkhat kibage tarama thoirak suba mapok kumon thoram ngase Thawal okram wang mutabada leiba Fancier Higher Secondary School gi multipurpose hall da pangthokre thoramadu da saruk yakiba Camp Blooming Higher Secondary School gi chairman KH Manjorna aikhoi gi tungi mirol oirakadoriba mahiroi singbu mahigi mangal ningthina phangalaba matamdata santi leiba sakhot palamdam ama oiba ngamgani masida oja sing amadi mama mapa sing gi thodang yamna sawi mahiroi singda hena magul leiba mahi tambiduna tungda khunai gi asangba mi amamam oihanaba punna honaminasi haiki Pazasing asina apaba habit apaba character apaba lamsa sajar wangang sanga pijat saksa khuding mak angang singda tambiduna angang singda supes student haina pothopada hena sobumating pangbigani People's Revolutionary Party of Kangleipak Prefag Progressive ke nifum doi suba mapok kumon ga mari lenana ningtam landa thawaina pontha pikraba punamakki mafamda yawal gi kai khunaba utpaga loinena miyam amasung yawlai punamakta yaifa paujel pijari haina aina thingkraba lalolup asige chairman L Palivana thadrok pacherolamana hairagli cherola sin makha taribade India gi apun basakam ase mamit laukba manaton tumba hindi lol ngangba miyoi singakta oheningbege haibasi handak India ge lusing basing na toina fongdorpo wafam kya sina takle Kashmir miyam gi hak ngak senaba leiriba article 370 asina apunba India ama oirakpada akaiba pire haiduna loktok pikre haireduna hojikti maruoina awangnompoke tribal singda piriba akhanaba haksing asisu matam khara leiraga kakhigani akan ahan akon lengak lon gi khudong saba ngairaga leinabani maram asina lebak asida leiriba apikpa phurup singna India manungda leirabadi sahi khara gi tungda masage saktam mang kharagani haibasi soidraba wafamni apikpa phurup amana masage saktam kanjanaba aroiba khongthang oina India dagi tokhaina taba haibasi natana atopa lambi leiroi hairakle Nakalamrom the People's Revolutionary Party of Kangleipak Pripak ke nifum doi suba mapok kumona lakpada ningtam yawl lanteng da thawaina pontha pikraba athoba athobi singi mafamda yawl gi ikai khunaba uchari loinena loilam lenga ki awa China mayok naduna yelongai dagi nungsi sanana himinariba ifurup cha sing lalo yawlop singi lusingba sing amasung marup sing wesia lamdamda yawl iho hominariba masin manau oiba yawlop amadi loilam lengakna otpi neibiriba malemgi miyamda pripak na yaipu paujel pijari haina aina thingkraba lalolup pripak ki acting chairman sathina thador pacharol amana hairagli loinena ahinung thil naidana lebak ki issue kya da thogai lobiduna miyamgi mit nakong singaliba pause gi sinfamda leiriba print amadi electronic media gi isilenau singdasu party gi nifu humdoi suba mapok kumon gi yaipu paujel pijari hairi loinena yaw lanthengda thawaina pontha pikraba athobi singda yawl gi ikai khunaba ulakli Paugi maraktan aten bebre matanggalong minase. Public Health Engineering Department Government of Manipur na Group C amadi Group D gi tuan ba fam chama ga yangkhai mari direct recruitment ta log jagadori fam sing adudi LDC driver junior supervisor
Fitter Grade 2, Assistant Engine Operator, Barkendas, Sweeper, Amadi, Peon. Application form Department asigi website www.phcdmanipur.gov.in dagi download tobiba yagani. Form thajin bagi aroy bamatamna November gi mapanne. Akupa marol gidamak aikogi website www.phcdmanipur.gov.in natraga kuyathong da leiba Department asigi office dagi khangbiba yagani. Break matung da mayam utaram noksa bagol lenana makata pa pau pizeri. Naurem Youth Library and Development Association NYLDO PRDA Bisnupur Action at LRP Project Amadi Jenims Blood Bank Porong Park Kusan Maduna Numit Humni Chuna Satarpa Medical Awareness Program Loishin Bamadi Voluntary Blood Donation Camp Ngasi Pantoi V Haraubung Nambol Naurem the Pangtokre Toromaduga Marilenana Nambol Kendra MLA N Loken NYLDO ge President Malem Manglemba Naurem PRDA Action at LRP Project ke Sponsor Coordinator T Latarani Devi Amasung Coordinator TH Bimol Kumarna Athoiba Mithunglen Oina Saru Yake Nipuma Thoirak Suba Oina EP Kiva Thoramaduge Resource Person Oikiva Tom TV ge Correspondent Dr. Romena ESC Miyoi Bidagi Piba Amadi Lobunatana Semba Yabanate Karigumba Kudong Tiva Thokpa Matamda Igi Awaba Leitanaba Miyamsu EP Minasi EP Riba Akaisu Haksang Fana Leisi Haina Miyamda Appeal Tauke Thoramaduda Miyoi Nifu Henbana EP Kipagolena, Donor Kulimakta Ikai Kunaba Utuna certificate Singsu Kusinaki. EC Ekoi Mubagi Haksang Dagi, Lobuna Tragadi, Sabayaba, Oidabanina, Kanagumba Kanagubi Singna, Ana Narakumatamda, Matota Rakumatam, the EP Nagumuta, Ekoi EC P Matotai, and Ekoi ECP Dragadi, Karadi Loruni, Baramasina, Miam Kudimoksu, EC, Piminasi, Adua. EP matong ai khoi ju haksang nuai na yai phana haksang phana leimina sewa hamje thamjari Lamdam sida Mahirol da gisanarakpa ima panthoi be ira thongni ginga se taruk ni sanba thawai miren ko bon mita koina satuna ima gi sevari oibiriba amaibi singda o sara singen thokre kaksingi ima panthoi be gi ira thongni pangtholi ba mafam taruk ta koina satuna u sara singadu hakthingna yen thokhibani ngasigi u sara yen thokpige thoramadu mari lenana range forest officer and munalna Lamdam Sigi Masing Yamlaba Harau Kumai Sing Asidage, Saru Karadang Oribasu, Kaidokuna, Aikoina Honorabadi, Kaitarakliba, Mahusagi Kalasibo, Karadang Oribasu, Kanbangam Gani Haiba, Campaign Gimakada, Nasigi Usara Singasi, and Tokibane. Nasigi Kunaina, Amaibi Singasi, Isorga Naknava, Miyoi Singni, Haina Tazane. Karigumba, Ima, Maibi Sing Amadi, Maiba Purel Sing Yauna, Aikoina, Aikogi Kaitarakliba Mahusagi, Satambo, Kandabaya de Haina Honorabadi, Karamakaidi, Soidana Mai Pakani Kali Haiki. Panthoibi Irat Pagamari Lenana Ngasi, Gari Youth Welfare Association, GYWN, Sep or Planet, Sep or Fisher Haibawakalonda, Gari Makalekaigi, Sanabungda Usara Kya Thakrai, Toromaduga Mari Lenana, GYWA General Secretary N. Sursandrana, Malingi Oina Ing Asagi Kal Kaitharliba Sida, Karadang Oribasu, Kan Madam Mating Oinaba, Ima Panthoibi Irat Toniga Mari Lenana, Usara Singasi Thavani Haibawafung Kya Fongdorake. The Gari Youth Welfare Association Ima Panthoibi Irat Palubna, Akoigi indigenous Kiweba, Akoigi Ima Panthoibi Irat Sabagaluna, Akoigi Pitribing as you Hongliba, Akoigi Aing Sagi Kal, Karador Basukan Mangamaba Hadana Panthoibi Irat Gisaruk Ama Oinasu, Akoing Sigi no Magi Oba, Utapiki Programsi, Akoigi YWA Ima Panthoibi Irat Palubna, Sinzeraga Sugmana, Pantok. Tamenglong Amadi, Nonet District, and again Manung Dalaiva, Langaki, Loisang Sing the Tabak Toriba Singna, Tabak Sang Naina Kada, Vanamaram Oirega, Miam the Kudong Sada, my own Haliva Sida, Romay Nagai Students Organization, Manipurna, Akan Miniang Changlagani Haina, Lubasina Tadoro Pachero Lamana Kangalagli. Marirak Suba, Mitationu Lisingani Taramapon, a beauty pheasant, Changdam Nobage, Tarani Suba Mitki Oina, Organizing Committee, Mitationu Lisingani Taramapan, Sindunangase, Infal Iski Kurai, Ningtobung Community Holder, Sumang White Table Sangdam Nobagi Torom Pang Tokre. Toramadu da Sarugya Kiva Committee Sigi Convener, Nausinglen Mangangna, Nasigi, Sakot Kongjala Sida, Yumgi, Sumang Telong Sing, Simena Mohutsin Kiduna, Janura Kea Amana White Taibagi, Fazaba Masak, Nomongi, Mangsir Libasi, Karada Orebasu, Nakuna Tambangam Nabagi Wakalonda, Pangtopani Haike. ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯇꯩꯒꯤ ꯌꯨꯝꯁꯥꯔꯣꯜꯗ ꯁꯣꯟꯅꯄꯨꯡꯒꯤ ꯃꯔꯨ ꯑꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯑꯃꯗꯤ ꯁꯣꯟꯅꯄꯨꯡꯗ ꯀꯔꯝꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯋꯥꯏ ꯇꯩꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯤꯟꯖꯕꯅꯤ ꯋꯥꯏ ꯇꯩꯕꯁꯤꯅ ꯆꯅꯨꯔꯥꯁꯤꯡꯗ ꯍꯛꯆꯥꯡꯒꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯕ ꯂꯣꯏꯅꯅ
masina yum adugi thaksi khasi dasu kanaba piba yamna mamal leiraba imabel singna matam aduda kaidana chatharamba thawong asibu ngasigi mirolna kaunarek libasi ningsang duna leinaba amadi nongmatang oirbasu imabel singna pangtholamba thoram sing adubu akoi punna khaminanabagi pandamda ngasigi thoram asi sinjaban lamdam asida mayai kaba chinjak singna lepa leitena landarakliba asi phagina tre laina sulopam thoktre maramaduna hidak managi polam sing yon bamadi mapalamdagi pusilakpa da athingba thamle haina National Revolutionary Front Manipur gi Information and Publicity Secretary Sana Jawba Maitena khujek piduna thadorokpa cherola mana hairikle cherola duna makhatana hai lupna thamliba athingba asigi mayakta thabak torokpa sing lupna ahakpa cherak adu masana yana lokjagadawni haike Regional Institute of Medical Sciences RIMS Aroga Seva None Branch Amadi Sanvard Tursna Puna Sinduna ngasi None da leiba Varian Baptist Academy da nomagi oiba free medical camp ama pangthokre Doctor Nurse Amadi Paramedical Staff Humudra Rom na sarug yaduna pangthokiba free medical camp adu da mioi chatre lom lemna lang khibakalunena hidalang thak singsu yenthoke Mamang thagi kunma pandagi hogduna satharkiba kumanga suba Panthok Sanglen Laipung Harau Tony Irat Loishinbagi Thoram ngasi pangthokre miyam na hika leka tamba amadi aten pot kabana thoram adugi mapung maiba saktam sing oike Assam gi Dima Hasau district Nipco Power Project ki makhada Kopili Turel gi mathakta sava Kapili Power House ki tunnel pipeline ama haukibaning thokaba numita kai kibana maram oiraga power house adu ising thumjin kre sinmi ahum thiba khangkhidre tunnel pipeline kai kibaduna maram oiraga power house aduda ising ka hena sangshin ki amadi power house aduge saruk kaya amangta thonki masida natana thokdok aduna maram oiraga power house aduge akoibada leiba mafam kaya ising na thumjin ki hairi thokdok thokfam aduda district administration amadi Nipco gi makok thongba official sing sangsinduna phibam adu hakthingna yengshile amoromda Kopili Turel gi ising gi imai hojiksu makhata na hengalakli hairi India ki Defense Minister Rajnath Singh nangasi Paris ta France ki President Emmanuel Macron uneraga Bordeaux ta India na leigadaba Rafale aircraft contract roki manungda ahanba oina aircraft kra khusinabada saruk yagani hairi aircraft khusinabagi thoramadda France ki Minister of Armed Forces Florence Parly su saruk yagani Rajnath Singh na Rafale fighter aircraft ta France ki pilot amaga loinana ngaihak paigani ngasi ase tanja chanana Indian Air Force linkhat ki ba Marifu Taret Suba Kumon Numitsu Oribane. Defense Minister Rajnath Singh Ngarang Numit Humnigi Kongsata France Tumkibane. Panbayai, Indiana, France ge Rafale fighter aircraft contract Lainanaba, Lupa Crore, Lising Yankima Pangiana Sema Kuyak Pinakibane. Police na upokpi kunok da Tokiba, Kaina Katpigi Todok Sena Bami Amagangasi, Fagat Kivaga Lunena, Police na Fabami Puna Taramari Sukre. Makoi Bungasi, Sib Judicial Magistrate Bisnupur da putholaba matung numit taret ni makhatana police custody da remand pikre History Society Kaksing linkhat ke bage ahum suba kumon thoram ngase Kaksing Irengban Lambida Leiba JRD Pat Seeker Academy da pangthokre thoram maduda thabak tagi potharaba principal Naurem Ibotombi amasung President History Society Kaksing Laisangthem Biren Kumarna Chingba Singna Sarugya K Nasigi Thoramaduga Marilena, Naurem Chandramani, cultural activist Kaksingna, resource person in a Wanganke. District Sports Association Bisnupur Sinduna, Bisnupur Gimini Stadium, the Satarakiva, Taruk Suba, H. Pisak Memorial First Division Football League, Lising Traman Pangasi Sanakiva, Ahanda Matchta, MCK Kabo Waxingna, UK CCL Oinambu Goal, Amasino, the Mighty Pikre, Aduga, KYBO Quaxify Madi. Lasa Lema Popom na Sanakiva Anisuba Matchta Panjil Amata Chanabangam dana draw sakre. Singa Ideal Club SIC Yaripok Singa na Sinduna Hokiva September Tara Mangadagi Hoduna Singa Playground da Satarkiva Mangasuba 7A Side Village Open Football Tournament Lising Nitrampan winner PUBG United Angthana Oikre. Puna tim kunipa na sarug yaduna kanglup nipan thongna khaidokuna satharkiba tournament asige ngasi sanakiba final match da PUBG United Angthana TFC Texambu Panjil ahum sinoda maithiba PK winner oikraba PUBG gi Panjil Singh adu match ki 13 suba minute jersey number 18 and Olen na ama aduga injury time gi 16 amasung 58 suba minute jersey number 33 and Binana Anishan K winner oikraba PUBG Angthada sel gi mana lupa lising kun galonena trophy
runners up track takrava TFC Texam da Selgimana Lupa Lising Tramanga Galoinana trophy kusinaki. Housing a sin until the phone keep Manipuri Pauxes in a sige Maruba Paupuni and Minase. Ganglay Poki Maira. Afaba tabak tawrakpada mayam yom sinduna mateng pangsi. Hangama pun ani yolaga kaitil fombi ahal kayam yamna leiri haiba survey tawba loire. Chief Minister. Indo-Myanmar border sil tawsin kre bom pokai bagi thogdok thorkani khanbada moregi miyam leitadre. Gangla Pau. Laita laire ba maning thungba ngamdraba miyoida mateng piba khwaidagi wangba dharmani. Viren. Mamang sarkar gi lamjelga hojikki sarkar gi lamjelga asuki matik khenare. Footbridge December thada loisina bahonari Biswajit Hidak mana pusilakpa yonba thingle NRFM Karam Shyam amadi Pavan Kumar Yamagata International Documentary Film Festival da saruk yaru gadawri Bogzel Economy gi fibam phagalabadi santi leiba ngamgani Chief Minister Juri Turel da takiba juri gi haksang NDRF team na thiba hokre Manipuri fruit gi oiraki basaktam haibasida khanakre Drive da useklang kaya marum phagat kre Bondom Yaivilen lingkat kibagi jahi kuntra mapaluk suba kumon. Sotaraba singidamak stand up scheme hongkok lagani. Chief Minister. Footbridge ki plat hapa hokre November thada loisinduna miyam da sinagadauri. Imphal ring road thabak ta onthok lagani. Elevated highway sargani. Biswajit. Rims da famlan bagi watho. Suraj ki mathak da pigidaba chap chaba chairak lauthoktrabadi. Khongjang sangsina ba sem sare. JSC. Masagi mamangda mama bu khongoi da bada chenaba mioi taramari. Court of thoklaba matung numit tare ni police custody da remand lokthakre. Aroi bedam aroi pamu kana fangbigani. Leibak asi saukhat maikai de kumang sausi libra natraga maning halibra haibadu nainaba matam oire haina Chief Minister and Viren Haikre. Agriculture ki puthok marang kaina puthok laba matam da state asigi senmilon da asoba mateng ama oigedori bane haina Agriculture Minister V Hankhaliana phongdokre. Imphal gi tuan tuan bam mari da semgaliba food dress sing sahi asigi December tha phawbugi manung da saba losilagani haina Works Minister TS Biswajina thajaba pikre. Amadi More da bom pokai kraba matung Assam Rifles na border thingjin kre. Tengopal gi tolen khulda bom pokai bada miyo ema sire. Ngasi gue na di matang sida Manipuri Pau lojere Times of Manipur gi Manipuri Pau ingbiru sungba muka na kurum jare.